Hospital blood transfusion ki khulai matik sana lebik mathada stories morang kaina lei miam na singnaba laitana voluntary blood donation tobiyo haina RIMS ki director Professor J Sunil Kumar na pauselati RIMS na sindra laing sangasi ki general OPD complex na pangthokiba World Blood Donor Day ga mari lainana pauselasi selakhibani give blood give hope together we save lives haibat pausel pangthokiba toram aduda director Sunil na Laibak asi koina sahi mada igi unit crore ama lakh kun mathau tabik manungda I unit lakh barfutra dagi hena voluntary blood donation tawbangamdri athopa state singa yengna rubada EPB ki sang asi Manipur na nemthana laibana EPB ki sang hengen aba hona minase masama u phaba mioi amana tha ahum khudingi I unit aba mampi bayai dangai phadana sahi mada anirak EPBU blood donor oibana mi oi amagi punsi kanba ngambatana tana donor adu haksang da mangzaba amata laite kanabana heli haike State si koina RIMS hospital na khwai ki saw blood supplier oidana mioi kya gi punsi kanba da saw na mateng pangle hebo wafam su director na thamladuna logi wamda mioi kharana I lalo lambagi thabak chatharak palaibak thibani thong asi makha thana sathadana ba RIMS ki maikhe di kan khong thang laukhale haina su pongdokhe mi hakchang phaba mi amana nga sai na chap chana haijer hemoglobin ki level 12.5 gram percent si leiba mi amana akhoi donate to yai tha ahum khuding ki donate to yai aduna mi amna chahi amada mari rak to yai aduga ani rak to bok to raga su ain haije nupa su nupi su ni ko nupi na to ya de kai ba kaim leite damagi hemoglobin level sa maru oi aduga sina donate to raga di akhoi nga sai gi masai gap hai gi ba akhoi gi karor amaga lakh kun require ge da 30 lakhs की deficiency ni yang grab keno na 3 million aduna adu gap se ko ne mention se haraga di voluntary donation sin na tra option soy leite sigi beneficial effect le kana balai na koi blood donate to